तंगाई सरेंडर तौगेबु खलबदी मिलिटरी निगी मनुदा अदुम तौबियाई पीरिबा मतमसी हेक्लोखिबगा कोइथि थिदुना फागत पहौरगनि हाइना चीफ सेक्रेटरी पीके सिंहना फोंदोख्रे इम्फाल वेस्ट की क्वाकैथल ngana pithongda Manipur Police Commando da athibo wahai haiba paujel amaga loinana hand grenade ama yansilam lei Security force in chati ki bathi bo humba ki thabak te improvised explosive device Nepal fagat pangamkre Amadi Manipur Police na tongan ba gari huran ba singi mathagta chati ba drive amada gari huran ba miyoy ani yauna atay gari kaya ama fagat pangamkre Kurumjari ISCOM News biring tabiri ba kwaipumda magpu ay silki janambam na taramlok jari hauzik pau sandok na pijari. Kanagumba miyoy amana kutlay surrender tawge khalabadi governor na piriba na may tarit nigi matamasida adum tawbayay. Hayri ba matamasi hegloy kipaga security agency sing season na duna lodo na tamli ba kutlay sing tidog duna fagat lagani hayna Manipur gi Chief Secretary PK Singh na fongdokre. Wafam asi mahag na Imphalis DC Complex ta internally displaced person oriba mahiroi amadi pisabi singda pisakon amadi cycle yenthokpagi tharam ama yawbala kibada paumi singda fongdokibane PK Singh na makatana fongdokibada marilena authorities singna Manipur da tangdulay taba hanjil hanana ba kan hotnari masiga marilaynana National Highway Sing Security Force Singna ngakhanduna thamle tangai fadrabadi ahenba security force sing su deploy tawragani adumakpu haujiki oinadi karamba matamda National Highway Sing hangdokpa yagani haiba adudi chapchan haiba ngamdri lambi chathok chasin hek yabaga media da soidana khanghalakani loinana Manipur da tangdu leitaba hanjil hangi hairabadi miyam ki achoba thodang lei amana amabu thazabagi mari sagatuna lamdamasida tangdu leitaba hanjil hana bhana minasi Maragasida IDP Singna tangai fadab potlam sing matam chana yawhanduna makoy na mayok na riba awaba sing kok na nabuhat na gani haiki. In fact, we have to work on multiple fronts. Number one is that, yes, there has to be peace, there has to be normalcy. So, weapon, of course, we can't leave outside in public and private hands. That is a very dangerous situation. So, first we have to get the weapons back to the court. Oh yes, why not? I mean, a weapon which is there with somebody who is not authorized to use it, it's a dangerous situation. So the sooner we do it, the more peacefully we do it. It's a requirement. And weapons from everybody. I mean, looted weapons or any other weapon which is there, it poses a threat to society. So I mean, first and foremost, we do that. Open the highways, bring in normalcy, have some kind of confidence building on both sides. Let people understand the problems. I mean, everybody knows it. Everybody wants it to be over. There is a lot of hope in the society also. Whomsoever I have met, everybody says that yes, it is time now to change. It is time now to bring in peace. I cannot tell you an exact date, but there is a lot of work going on that. We'll try and find out where they are and take it. I think 7 days are good enough. I mean, if you have a weapon, one day also you can return it. We have given you 7 days. Imphal West ki Kwakaithil ngana pithongda Manipur Police Commando na athibo wahai haiba paujel amaga loinana hand grenade ama yansilam lei bom adu nga seu anganbada lambi chatpa singna thengnerakibani bom thamlamba adu ki pau hek phangbaga police ki kangbu ama laktuna yengsinkibaga loinana asoi angam yaudana thokhi Tawang matangda Kwakaithil ngana pithong mapal nupilup ki Vice President Wahengbam Kundala na fongdura kibada ngana pithong asi laikai ahum gi fangna fam thong oibata natana maikai kaya gi miyam su thong asi fauduna chatnariba mafam ama khakni hairiba thong asi maktada bom yansilamba haiba si yamna nungaite Karigumba laibak thibadagi bom adu pakhaiduna asokapan nanglamba thoklabadi kanana madugi daita pubigani kanana karigidamakta bom asi thamlamlibano kari pendaba laibagino haibadu miyamda sengdokpiraku loinana asigumba thong asi matungda amuk hana tawbigano haiki Laikai ahum sigi tainafum oiba thong sida akoi hand grenade ama yan thambiram base kanana karigidamakta thambiramibano
ꯊꯝꯃꯝꯃꯤꯕꯁꯦ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯦ ꯍꯥꯏꯕꯗꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯤꯕꯅꯤꯅ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯆꯗꯦ ꯏꯆꯝ ꯆꯝꯅ ꯏꯔꯩꯀꯥꯏ ꯑꯍꯨꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯠ ꯑꯋꯣꯡ ꯑꯗꯨꯒ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯨ ꯑꯆꯠ ꯑꯋꯣꯡ ꯃꯥꯒꯤ ꯑꯣꯏꯖꯔꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯊꯝꯅꯤꯡꯉꯤꯕ ꯃꯐꯝꯗꯨꯗ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯏꯔꯩꯀꯥꯏꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯍꯨꯝꯒꯤ ꯁꯨꯞꯆꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯂꯦꯞꯂꯛꯇ꯭ꯔꯤ ꯂꯣꯏꯅꯅ improvised explosive devices haibadi IED kaya su fagatli ngarang su Tenopal district ki More police station konba leibi khunodagi IED nipal fagat pangamkhre hairiba IED nipal asiki mathakta countermeasure lethod gun ama pompi shell ahum amadi baofeng radio set amagasu fangle haire Manipur police na tongan ba gari huran ba singi mathakta chathekhiba drive amada gari huran ba ani yauna atai gari kaya masu fagat pangamkhre police na Imphal East district ki mafam amadagi Toyota Fortuner ahom Mahindra Thar amaga loinana Tata Safari amaga fagat pangamki amaromda lilong amadi yairipok singda dagishu chaka ani panba gari manga amadi chaka mari panba gari amaga miyoi ani faki Faraba miyoi ani adudi Pusam Ajama Ludin Chahikun Nipal amadi Makak Mayum Nawaz Khan Chahikun Humdoi ni haire Honge haiduna masak khangtaba gari panglei lebiganu huralakpa gari sizinnapagishu ainge bajarak pibiyai khudong thipanangani haina SP Thobal Dr S Ibomchana miyamda apil tawrakli Wafam asing arang Thobal District Police ki SP Office ta fagat laba gari taruk amadi miyoi ani puthokladuna paumin singda fongdorakpani Adu aina miyamda koi request tawjaningwa am khaktang leije akoi gari chi masak khangdaba gari honge haiduna pangi leiba tawbiganu maji huran poya yabagi dugi su tonganba koi gi law gi section tonganba punishment tongnanabagi lei madu dasa tagani aduga masak khangdaba pochai lawba khotpa tawgano aduga sheni so koi kanoda chandelomda pujana khotna torumba mi amaso koi pharaga Imphal West lomda koi sinagiba leibani 1 week hadiba manungdani ana sumai sumba network koi gi paisa phangnabagi damakta huran migi gari bu huralaga madu amuk puraga transport toraga amana amuk madu huran poyado yaraga atobo famda transport tokhokiba Sigi network gang network se koi solution loina chigalaga phana hono jagani aduna koi huran poya yaba gari sing sumba sitawiganu aduga masi awa solution tarakani aduga gari huran base mi gi leito laira mayamna wana transport tongnabi dong to leijaba gari singse sumba huran ko se tawiganu parja mayam chu masi gari huran basing se phabada teng pangbiyo aina apil tawde Manipur Police amadi Assam Rifles ki apunba team amana ngarang miyamdagi senkhai thumkhai tawbada jenaba lona thingkraba koireng luchingba UNLF ki miyoi ani fare haire Faraba miyoi adudi Wangkhem Rohit Chahitarani Pal amadi Thangjam Nongan Chahitarani Pal ne makoi ani dagi mobile phone ani amasu fangle haire Imphal East District ki Irilbung Police na Koliba Funal Maring dagi Security Force na ngarang kutsukulay kaya mafagat kre fagat laba kulay sing atuda detonator galoidana 36 hand grenade ani 9mm pistol mga SMG carbine ama 303 gi nongmay maru mga 7.62mm AK gi maru mari single bore barrel ama detonator ani baofeng radio set ama magazine ga konana countermeasure machine gun ama .22 gi nongmay maru ani amadi anti riot cell mga yawi haire Nakalamaromda ngarang security force ke punba kangbu amana Kangpokpi district Leimakong police station na konba El Munlal dagi Harautil ani gi marakta leiba
mafam amada thiba humbagi thabak chathabada ayengi wangmada saramba bunker ani sedoktuna lauthokre masida natana security force ke apunba kangbu amana chathakiba drive amada kangpopi district ki new kathal manbi police station akonba Thanglong bungda tharamba popi ekar mari romyan thatuna manghanki loinana mafamadu da saramba sangmari ama sumai thadoktuna manghanki thaudogosigi matang de FIR ama chenduna mafamadu da popi thabada chenaba mioi singfanana bamakhatana thijinbagi thabak haukre haire Manipur se Kuntal Lansi Hannapai India government chatharakli balanjang amadi aronba policy kaya asida hauzik yellow furup ori bai khoina karamna hingminagadage lamdamasi yellow furup sing amata oina punsin driba makai India government ki lalong asi maithi hanbangam loi haina thawai miral women's wing ki kanbena paunam sana hanbina fongdorakle Manipur ki haujik oiriba fiba masida jingkhong jingya amadi red zone da leriba amadi lamdam asida khunda minari bayal ho furup sing punsin daba yade haina imalai ba ki damak aikoi punna hingmina ki si haiba banner ki makhada thawai mirelna mapung oiba thaudang lauraga red zone da leriba ima maira paibil singa khutsamna duna mafam khuding aikoi punsin si haiba khongchat ki ahum rak surak po ina ngasi Imphal East ki lamlai kendra ki manung chanba Thamna pokpi mayai lekai da pangthokpa miyam ki oiba mifam amada mahanawa famasi fongdokhi pani red zone amadi mafam kaya digi lakpa maira paibil sin yauna pangthokpa apun magi mifam aduda mahanama tana fongdokhi bada Luraba fiba masada yelho furup oiriba aikoi masel amata oina tasinna bangam dabagi mawong da leiri basina ngasidi yekna basina khudong chaba adu makloduna leiri hauzek aikoi masel Taishinaba yadabagi mawongda leibagi matam natte Aikoi amato oina punsindaba yadaba maramna red zone da leiriba ima sing yauna mafam kayadigi lakpa ima sing pullaga ngasigi mifamasi mafam khuding da pangthokpani Mama haibasidi machu mame leitaba oigadabani machu mame leiragadi aikoi si punsin mangam kiroi haiki ngasigi mifam adu da sarugya ki basina minute ani 2 minute leptana marai ba ki damak ta thawai na pon tha pikraba leiki draba thawba singi mafam de kai khunna utki amadi lamda masida ku ki narco terrorist singna chatharakli balana silep ki boirashanu haina thawni ki bagaloina na ahing yarek liba yangang pokpi sabung ko khunau thamna pokpi amadi sana sabi ki maira pai bi singi mateng oina ba mon pa kyangna chana thakna potlam kaya su kutsanna ki Lamdam sidang ngasi lan tawri si maitay ka kuki kakaki lal oina uhalab maitay ka kuki kakaki lan na tiba maitay kakaki lan na tiba lan sidi Manipur hai pa state sida inda government na atam na na lamdam mo sibu kutum sa na nabagi damak lamdam mo sida labor resource way ang si makoy na mapu oina nabagi damak atam na na state la sibu mutat na bantaw lan niya si mayak siyang natamjari ba adu bo miyang dadi maitay kaktata kuki na lan tawhan ba ay adu ba mo nga matahali ba po siya masing ngasi di madugi wakalon to tadok biro lamdam mo sida atam na na state la sibu Solution bagi dam inda government na tawro policy program amagi makhada ngasidi lamdam mo sidi PR thamdala kanda len lamdam mo sigi lenga mapu malejer madu baw da makoi na namdana khogi afamdagi thadu halakanda ngasidi PR thamdala kanda makoi na akoi lu yang thudi iba mafam jaga khuding da khogi mamanyam lo phiji lan mayam ama tana phana na bagi ihog jam amada maira pai bi ima maira pai bi singi mathum khang na koi chen leba kari tok duino kamai tok duino haiba koi fireb lep sa hogda bana koi ngasidi ngahang ki oibe issue da ikoi education tangjan balaw ba khongbo ina sathari ba pocha masi tawragom si ngasi thawai mi na mek sang na hajari Kanglai Park Minority Welfare Organization KMW on Sinduna Purup Khuding Makna Manipur Kanbada Thaudang Longminashi Amadi Igi Mari Thadat ki Khalibasi Tokminasi Haiba Thimda Nongmagi Oiba Peace Convention Kam Kanglai Mapari Award Presentation ki Thauram ngasi Lilong Haurebi College Hall Lilong Usoi Pokpida Pangthokre Tharamadu da Lilong Haurebi College ki Principal Professor MD S Satar Shah Principal Utra Sanglen Sanakodungi Angom Ningthau Angom Poiraiton Department of Political Science Nambol El Sanoy College ki Assistant Professor Ningombam Srima Devi Turel Ahan Bi Ataw Khong GP gi Jila Parishad Said Abul Hashim Turel Ahan Bi Ataw Khong GP gi Chairperson Said Yunus Khan Jaliangrong United Committee gi Maibon Faumei Manipur Federal Organization
FO gi President Boboy Korimayum amadi Kangleipak Minority Welfare Organization KMWWO gi President MD Nashir Khana Athoiba Mitunglen Sangona Saruk Yaki Tharamadugi Saruka Moina Lamdamasiki Miyam gi damakta matam sangna thabak tawraklaba Miyoi Singh Fox Manipur gi President TH Manihar Maitai Pangal EGI Kongo Liba Foundation Committee Manipur ki President BM Yaima Saha, Maitai Chengak Maitrapa ki President Nongtomom Sanahal Singh, Harikon Manipur ki General Secretary Ahebam Anand, CCSK Manipur ki General Secretary L. Jain Tamadi, Diet Kachingi Hani ki Principal K. Radhakanta Singh da, Kanglay Mapari Award Petani Kai Kumnabutki, Taramaduga Mari Lainana. Kangleipak Minority Welfare Organization ki President MD Nashir Khana Fangdokhibada lup asina ngasi pangthokliba Peace Convention asi lamdam asida thokliba irang asida purup khudingmak na Manipur kanbada thaudang lawmin haudrabadi iramdam asi kai kibatari haibaki wakhalonda Manipur gi saktam kaiba yaroi Manipur bu kanminna ningba purup khudingmak amatta oina lepminnabagi matam yauri haiduna tharamasi pangthokpani Chahi ani farakadora bairanga se dalam damasi miyam na kham thaina waraba matamasida President's Rule amuk thamjinduna leiriba si miyam ki mihut oiriba singna miyam gi lenga leihanna bohatna biu hainasu fongdorakli Amaromda angom dingthau angom poireito na fongdorakhibada mai haurol dagi leiminnaраklaba Maitai amadi Maitai Pangal Furup Aniasi Thadok Naba Yararoi da Pamari Amani Maramaduna Tangkak Kayada Maitai Pangal Singna Chobat Hodang Lauduna Laki Badugumna Ngasi Yelhomi Ekoi Amato in a Punsinduna Tabak Dominasi Hypawafum Sing Pongdoki Egoin ngasi Pandok Liba Sina Manipuri Lairibo Huziki Association Asida Ekoi Punna Puru Kudimona Manipur Kalhudravadi Macet Taduna Imunai Mutarakadra Highway Kimi Pipe Power the Manipur Asikal Hodavaya de Habiki Kontangamu and KMW or upon which Satung Kaibaya and to Nimiran can have a Pantamasina Lauzavani Amadi Ngasi Laiminari Puru Kudimana Ekoi Musichana Laminabatai Amadi Ekoi Anam Mating Panduna Manipur Kahendi Kaliba Muising as a Maru and Mutakibatai Amadi Manipur Kande Kanjaba Pamba Kudimana Amato in a Punsinduna Lantinema Matam Yaure Amadi is democratic way of Konjanke as Sansimina Duna Ikuigan Tamina Vazore as a KMW Nakanjay. Manipur ki Chief Minister na Fam Hek Thadok Kibaga President's Rule Thamlaktuna Khulngak Bafabagi Tabak Chatharakliba Si Lepnanaba Atubada Chief Minister Mahaptuna Lengak Semgadabani Haina Wakat Mi Fam Kray Uripok Apun Balub Amasung Uripok Nupilup Nasindana Uripok Assembly Constituency ki Manu General Baklap Amadi Mayra Lup Singhi Oiba Wakat Mi Famadada Gambilus John Forgay Thongak Lairenbi Apun Balubki Thomi Singna Mapungay Bathaudang Loki, Mifamadu de Sarugya Kibi Regia, Soren Sagmam Wakat Mifamasigamari Lanena, Wafum Kaya Fongdorak Lee. Ngasi February tarik 12 singanitun mga nomajing ni Megasida. Uli po apun baluk amasung uli po nipi apun baluk na sinyo na uli po kende yu iba. Kulap amasung may rasi yu akan Mifamasida. Koy itongak Lain masai ko kun bini pilog ye bile zone go lain bile kai sum saru ya jeri waka mi pharmacy ho khiba chahi lisingani kulhum degi le gitang ohum degi phangau dana kuki na ko te lisinga sangsil balamda maitai sing mathakta ropala na sida maitai sing bukan nabi na ko ilai ba iram da bukan ge haina koi chongthor paisa sing imda ingna sikna laijaram ba laila shu tamna laijaram paisa sing bu ngasi security force na kotan tan na pha bu kun ba hawrak pa si ko yaning de aduga khangau dana pia thamjilapa engak lairakta ngasi so koi indi haidina koi wakam pharmacy phamjabani yaning da pungdok kana Sports Authority of India amadi Fit India na sindana Fit India Sundays on Cycle haiba banner ki makhada ngasi cycle rally ama pangthokre Imphal ki Sai SDC Khuman Lampak tigi lamtha ki ba cycle rally adu lamtha bagi tharamadada Youth Affairs and Sports ki Director Ketramayam Umananda International Bodybuilder Lesangtam Sarita All Manipur Working Journalists Union ki President Bijoy Kakching Tabam
Khelo India ki Assistant Director Laisram Samritia amadi Mumbai ki President Ngangum Arun Kumar na maru oiba mithung lensing oina saruk yaki tharam ka mari leinena All Manipur Working Journalists Union ki President Bijoy Kakching tabam na phongdokkibada hakchang sajal tobata natana akoibagi khalkai tharakliba sikkananabagi pandamda engine panba gari thobagi mahutta Sunday khudingi cycle thoduna thabak chatpagi wakhlon ama Sports Authority of India amadi Fit India na haudorakli basi singtha ningai oi hairaduna miyam na su asigumba faba khongthang asida saruk yabiyu haina apil tawki ngasi ki cycle rally aduda All Manipur Working Journalists Union ki maru oiba members sing amadi paumi kaya su saruk yaki ngasi ki mirolda asang phatabagi asang fit koidabagi problem mai ko phuna bona thene aduna ngasi government of India ki sports ministry ki makhada saina so step ama koi Sunday on cycling habagi awareness ama praja singsi koi thabak si skill mutlo drasu koi exercise na cycle si implement of si phuna gari engine pangna kai thoban mohta cycle si thora asang thona thona ko hora si habagi padamda kalaiba oda senda na sisi pawmisi maru especially reporters in the Congress, she Lavana, Habira Pudi, Lamapa, Sasama, Zanzabana, Pomisi, Lobby, Lobby, Pomana, Simon Barco, Sandera, was shackling Toba, Asamatam, the Kasan Sazana, shackling Toba, Evanes, Niamda, the common people that we no one of our see have to my Hazaraga, a city settle, a secretary, a secretary. Hazana mai pangna koi continue na punna samina si hai buni thapong hun kasi tamjaga tension jeri ngasi ki Sunday on second se participate to yawi buda kari ki thobi kumai toy ya hit ni jari mamang de amta smaina thaw bidri sai mayam puna ha sabu jam te yaw jeri ba asina ham bane do yam ngai matung ta ko sum yaw ma ho da Hauze hauzi chathariba mahiroi sing yamna maru oiba class 10 amadi 12 ki exam asi hek hobaga pamdaba thodok sing thoglakpa exam asi ki masak thian bai bisi parents sing gi marakta madi oja sing gi marakta thamoi seng daba yawbada gini haina All Manipur Students Guardians Organization athadora pacherol amada phongdorakli cherol asina makha taraduna exam haibasi mahiroi singi changyeng exam amani exam ama pangthokpagi kanglon mayam amalei kanglon sing asi thugairaga magi aningba apamba tawgadabani hairagadi exam sing asi tawdabana fare exam center kharagi akoibada mama mapa oibasingna picnic lakpagi mawongda sangu leishin basisu tawbigano masinasu akaiba kaya thoknabagi ajoba machak ama oheli maru oina parents sing bahap tabiyu maduna trabadi icha exam thahanbigano pangthokliba exam asi note tawraga aranba pambai seasonaraga thagadaba exam natte haibasi parents singna khangbiyu maduna trabadi tungi yumbi amata leiraroi icha sembada thamoi singna sembiyu hauzik manipur gi oriba fiba masida icha singbu aranba pambai seasonaraga exam thahangani haiba wakhalon thadokpiyu natrabadi manipurasi loiragane exam duty chatpagi gari thugaiba Mahairoina oza phuba oza kharana mahiroi singbu aranba lambi lamjingba mahai loishin ki pojai thugaiba masibu karamba makhalgi exam no haina hangladuna mama mapa oiba sing amadi mari lena authority singna exam ki kanglon ngak chatpiu haina apil tawrakli Mahila Kavya Mans Manipur State Branch ki thakuding ki leptana chatharak patharam ngasi kwakathang moirangpura lekai da leiba doshuli holda pangthok khibaga loinana Ayiba ayibi kontrarom na saruk yaduna sereng saidin na kray. Tauram ki manung channa honorary doctorate award kumjalusangani kunmanga fangnaklabi mansasigi member Dr. R.K. Nayansana Devida memento pedesal khudul tamdana harau taram okre
Thauram gi manung channa mansa sibu oirak na bohon na bada chobo thaudang yaraki ba ahi ba Rakesh Naurep gi mafam da su mansa sigi mai kai digi acham khudul tamduna ikai khum na budki ngasi gi tharama da Patriotic Writers Forum PAWF Manipur gi hani gi president ya school khairak pamna athoi ba mitung len mansa sigi president Dr. Ketramim Subadani Devi na tharama pu amadi Smart Security Service ki secretary Laimujam Pratap Singh na akhanaba mithunglen oina saruk yaki ngasi gi sereng saidinaba gi tharamadada DM College of Arts DMU gi associate professor Dr. Haikruzam Roy Bala Devi na saidin mapu oina saruk yaki tharamadu gi athoba mithunglen gi warol piraduna ya school khairak pamna phongdokhibada international ki thakta leiraba Mahila Kavyamans asigi brands ama Manipur linkhatuna lamdam asigi lol literature culture amadi miyoi kaya gi haitoi singthoi pe kaya uthok chapagi mafam ama pipirak pasi yamna nungai ba fawi asigumba mancha sigi tharam sing asi hena mai pakna pangthok pirak pasina sothadana leiruraba miyoi kaya dadi achoba kana ba ama fanghalagani haiki amaramda tharamadada khanaba mithunglen oina sarukya kiba Laimuzam Pratap Singh na phongdokibada saireng iba haibasi araiba hiram amannatte Aikoishu saireng gi lyric ama phongjakre saireng iba ahiba ibi singna lyric sing phongdringaida akang ahi sing tana biraga phonghanjaningi maramdi saireng ama napiriba paujelasi achobu paujelamani saireng iba madi ahiba ibi singbu miyamna matam chuppada support pibigadabani haiki tungna thoramasiga mari lena na thoramapu ina sarukya kibi manchasigi president Ketramim Subadani na phongdokibada Mahila Kavya Mansasi nupi khaktagi oiba mansaban natte Mansa sida nupa oiba singsu member OBPI mansa sigi thoidok hendok pakana bamadi hana mukta saireng lyric phongdrup ahiba sing saireng pabi khudong chaba piri Karigumba saireng iba haitrabasu jagoi haiba isai haiba miyoi singna makhoi gi haithoi sing thoiba sing uthok chabagi tanja adusu mansa sina piri mansa sida miyamna matam gi tengbang pibirakhiba pukchal chawa miyoi singbu mansa sigi maikai digi tawimul khangbo chari haire Thobal Okramda leiba ISCOM Girls College WMG College ki Department of Geology na Sindana Geology and its Opportunities in the Scientific World Challenges of Women Geologists haiba hiramda Departmental Seminar kumjalisingani kunmanga ama college sigi conference hall da pangthokre Seminar ado hautokpagi thoramda WMG College ki Principal Professor Hanjaba Manoranjan Sarmana athoiba mithunglen WMG College ki Department of Geology ki Head Dr. R.K. Ranjita Devi na thoramapu aduga seminar adugi resource person oikibi Arunachal Pradesh Government ki Department of Geology and Mining Itanagar ki Mining Consultant Dr. R.K. Mrinalini Devi na Akhanaba mithunglen oina saruk yaki seminar adugi topic oiriba Geology and its Opportunities in the Scientific World Challenges of Women Geologists haibasida resource person oikibi Dr. R.K. Mrinalini Devi na Scopes of Geology Career Opportunities in Geology amadi Mining ki matangda PowerPoint presentation tawduna sandokna takipagaloinana mahairoi sing amasung saruk yaki boja singa interaction ki thorm amasu pangthoki Seminar adugi sarukamo oina WMG College ke Principal oiriba Professor Hanjaba Manoranjan Sarmana Regular Principal amo oina approve torokpabu College sigi Geology Department ki oja sing achamba khudol tamdana haraute yamba su phongdokki Manipur yauma home benefit yasi mama lagi yang lagi sama yauma ko na tika itara sisi kanudal lamni ena upalibo yang napadawa abisu possible ni ko sana rama lagi do pero mogi mal ni ke ramana tin ma simla mutafana amana ko dawa ni male ada ta chinda samudra ni possible fa bija ke ko ni ma sana rama hajiya karna tali ni ora himale ji ko mountain ni Asal bangun proyek apa yang kamu jadi wah bangun proyek apa yang itu kalau pergi ke apa itu agak mulai ada kamu ni kok ada kalau pun sudah saya sambil nunggu lagi kami apa itu kita perlu jauh kami apa ada kui dah aku satu fosil dah singa yang kami kok kemarin di cinta fosil kamu dah tahu mungkin cinta tahu siapa saya makan dulu atau mungkin sambil nunggu lagi jalan hari ni kok ada banyak perasaan dah aku 1950 geologist में आप लोग जब रखा
Eastern Gram Panchayat Level Multipurpose Cooperative Society Limited (EGP LMCS Limited) की Board of Director members in Sinduna Member Economic Participation Haiba Hiramda Nongmagi Oipa Awareness Program ama Yaripu Khoiromda Pangthokre Awareness Program aduda District Cooperative Officer Thobal MD Manover Ali, EGP LMCS Limited ki Chairman Haubam Iboyai Masing, Registrar Cooperative Societies Lilonggi Assistant Registrar MD Farooq Ahmed Amadi, EGP LMCS Limited ki Managing Director MD Akbar Alina Matang Sitna. Athoiba mitunglen thoramapu amadi akhanaba mitunglen singoina sarukyaki society asina koliba yairipok khoirom yairipok heitroipok pi amadi ke krudegi lakpa EGP LMCS Limited ki member humpurom na sarukyaki ba awareness program adu sarukyaki ba wangangloi shingna hauzaki matamda member economic participation haibasi tangai fadaba amani hairaduna society asiki chakot thorang amadi mari lenaba singna piri batongan tongan ba scheme singi matangda wangangki Export amadi import haiba hiramda Nomagyopa Awareness Program among the People's Resource Development Association PRDA gi conference hall Bisnapura Pangthokre Indo-Myanmar Border Traders Union IMBTU Imphal amadi Social Development Organization Bisnapur Kapuna Kusamna Sindana ngasi pangthokiba tharamadda Directorate of Commerce and Industries ki retired OSD L Dizen Kumar Indo-Myanmar Border Traders Union Imphal ki President W Nabachandra Vice President PH Ibotom Sharma, Secretary General N Kaba, Trade Union Gaxonal Affairs Secretary T Rajmani Sharma, PRDA Bisnapur Secretary L Suranjoy Amadi, All Manipur Agricultural Workers Union President S Nilakomolna, Athoiba Mitung Lensing Amadi, Wangangloi Singoina Sarukyaki. Thoramaduda export amadi import thawai yaujaba Bisnapur district tongan tongan pa mafam singdigi lakpa miyoi singna sarugyadana akang ahi expert singna hiram sida mamutta na khangminaki IMBTU gi president W Nabachandra phongthokibada Indo-Myanmar Traders Union IMBTU na honaribasi Kunai asi gay koi kutimaki yaifana bane lanai miyoi karag yaifana banate kunai asi chawkhalak labadi mipum khuding su chawkhalakani hairaduna union asi jahi contrast rakle ngasi di country kayaga mari yamna fagalakli maramasina state asi de labor export import pamjaba miyoi singbu mating pangna bamadi Sanmitlon Hengan Nabaka Hotnari, Hiram said that Hawaii with a coding mark, Yon as in a matam labor kibikta, Mating Panga Hotnagani Haiki. PC Allied Health Institute Kongmanjon Tuamadi MS Dental Clinic Teragapun Nakusam Madunangasi Sagol Tongbaration High Secondary School Relief Camp to Labor Mio Singamadile Kai the Labor Mio Singyoba Lame the Lying Bagi Cam Amagaluina Mahiro Singyoba Career Counseling Program Amapang Tokre New Tech Diagnostics Samadi HD Physical Hub Give Counselor Anina Mating Pang to the Pang to Kibatara Masida Punamio Chani Hena, Lame the Lion Kibagaluna, Mahiroi Kayada, Free Counseling Kudong Java Sing Fanghanki, Ayopung Mapal the Howden Pang to Kiba Medical Camp Amadi Counseling Program C, Manipur House Oriba Fibamna, Relief Camta, Lanjan Lagalady Bamio Singda, Lena Lijet Kaya Tolok Panamara Moiraga, Teneri Bawa Sing Karado Orabasuko Hanba, Namnabagi Pandam the Pang Tokpani Haire. Amadi, Mahiroi Singna, Masaga Janaba career amamam semje na bohonaba damateng kara oinaba haiduna akanaba counseling program assistant bani haina PC Health Allied Health Institute ki principal Loitong Bam Sushima na Fongdoki. Ministry of Culture, Government of India ki makhada Mongsangai de Lebadi Traditional Folk and Culture Research Center na Sinduna 10 days workshop come second production of Nut Sankritana, Nupipala, Bashok, Ukanta, Bipalata, Giloshin Bigi Thoram Ngasi Kakwali Walambi, Kamay Bamlekai de Leva, Sanglakpam Gopal Sarma, Rasasori Mandop the Pangtokre, Taramaduda, Rup Mahal Theatre, Vice Chairman or State Awadi Loitong Bambraja Mohon Singh, Zen MDA Guru Shoriba Manipur State Kalawadi, my Hopam Saityaban Singh, my Bamlekai Gram Panchayat ki Pradhan Ngangom Kunjarani Devi Amadi, ZNMDA retired Guru, Amadi State Awadi, Konsam Kumar Singna, Maru Bamitung Lansingwena Sarukyaki, Taramaduga Mari Lainana.
The Traditional Folk and Culture Research Center gi Guru G Latasana Devi na phongdokhibada workshop asida bashop ki leika makhal nipal gi matangda neinabaga loinana mathang manaw naina amok semgat po ina puthokpani lamdam asigi ahalsing na thambiramba nupi bashop amadi nupa bashok isai singi saisak sing tongan na thambirami adabu ngasidi nong manong magi sitharakpagi mami tarakli Sitaragliba Bashok Isay Sing asi kitang doirabasu fida amakanana ba hairiba Tauramasi pangthokpani. Tauramasi the Traditional Folk and Culture Research Center asiga artist sing punsinduna yamnawana nainaduna amadi thizinduna leika nipal gi matangda kharadang lokhatuna Tauramasi pangthokjagi haiduna sinjaba Tauram amani haiki. Amaramda Tharamga Marilena Jen MDA gi Guru Maihawam Saityaban Singh na phongdokhibada nupi ki oiba basok isai asi ningthau palingai matamda ningthi na sakna rambai shei makhal amani adubu ngasidi mangtharaktuna mami samlakpagum tawrakli Basok asibu yokhataba yadi haiduna the Traditional Folk and Culture Research Center gi Guru G Latasanana yamna wanu hotnaduna asigumlaba Tauramasi pangthuklakpani leiba ki charangnaba amadi awaba kaya nanglaba matamda basok asikachaduna charangnaba kaya kokhibagi wari ahalaman singna takpiramba lei masigi matungina imung manung singi awaba amadi charangnaba kaya kokani haibagi thazaba thami haiki loinana Tauramada giloshilakpada basok ishaiga mari leinana performance kaya amasu utki Aikoi ngasigi samaj asida tangdu leidadaba adagide aikoigi basoki naika leiriba makhan nipal asigi matangda nainajaba saruk kharani loinabati puthokpa ngamjade matang puthokka haiba asasu leijai aduga masi mamangai matamda halaman laibu zone singna thambiramba yamna baistop sampadai wada yamna aikoigi magul leiba aidi basok haidana ama ningthau palingai matam aikoigi ningthau Sursanda Maharaj adagidi Mudasandagi matamda thambiramba kolbekta ibiramba adugumlaba masak thokpa posak amani adong asidi Manipur gi laimai asida asigumlaba basu ase tapna asum sitharakni aidi nupi basu haidin pagi sei sak makhan loinamak pajagur suna sema thambiramba ngakani adong asidi sitharakle masigi sitharakli ba ekoi basu ase kitang jingkhatjaba kangkhatba koi kanjana bagi pida ama mati amatang saruk yajage haiduna aina ngasi yajabani aigi oina aigi maikaidagi aigi lejariba school sigi kalakar sing siga khomjinjaraga yamna wana thijaraga yang wana nainajaraga naikani pansigi matangda khadang lokhalaga aigoi thauramase pangthoksage haiduna project function ase sinjabani makoina paikhatjariba kenoji basu mastakal naika Kandha Kandita Night Guys Nadu P. Weber Quida Saromda Yankan Matamadan Topaling Ida Quigi Basoxi Mongan Boga Sakna Honda Tawam Polaman and Masi Loyal season gare as a Mokoi Santanzi Lucing Bia Quigis Kozala Tana Masi Yankanna Ukatsa Honazara Konya the Okupa Marondi Nata Dagi Mangolam de Lovi or the Masi Sarang Navasamaz the Basokalakanda Awa Kopa Vilebaki Munung Matunga and the BM of the Soxing when the asset was asking the Nangambul Tamambanina aduma poseng asigi charang na samaj asibu popna amasung auji PR sarkar lakna khoi Manipur ji amni mai bin jawa bodi kunna pa pha bi chanabi tawri athu mo tamda khoi kaino se khoi yana ba ma pore arga mara tappa sarkar ma lehenlaga khoi chingtam ani maksi manabe mi yeng di yeng hairaga tamgi mi ne sma thai wa parau dana ba sing bi ne warau dana ba hoji pubi ri ba gavana na PR ni na mai makotal lebani na yaraga di athu bada khoi kunna pa phari su matam chana ching dagi khoi kaino sina khulai sing sina mukapthara aroi set Taja Bangana Tamaga, the Viraga Kulai since Mama Mapama, whoever my day was at this in a loina, Sakar Cylinder, the Wusupani. Chahir Sigi Hokiba January Tagitan contra Mathuidaki Horaga, Tasigi February Ahum Fauba, Kerala Trisur District. Kunam Kulam the Leba Government Boys Higher Secondary School Synthetic Stadium the Pangtho Kiba. 6th National Masters Athletics Championship kumjali singani kunmangada Manipur gi oina saruk yaruba madi medal lawrakraba sanaroi sing L Yai Machau naluchingba Manipur Masters Athletics Association sinduna Kumalampa Youth Hostel da taram nokpagi tharam ama pangthokre nimit mari ni chupna pangthoki bataruk suba National Masters Athletics Championship aduda Manipur gi oina punna sanaroi chamaga kunhumdoina saruk yaki
Masigi manungda Manipurna gold medal kunmathoi, silver medal kuntra-mapal amadi bronze kunmapal fangduna. Puna medal chamagatara mapal lawrakhibuga loinana championship aduda Manipurna second runner-up tarakhi amadi March past first position tarakhi. Tharamadu the National Prestige Awardee and Cultural and Indigenous Folk Lyricist Indrajit Atopa Meng Mairaba Manipur Masters Athletic Association MMA President Yai Machau Manipur Masters Athletic Association MMA Patron Member Obitanatana Rimski Media Advisor Soriba Nauribam Philippe Amadi Imphal West ki Subdivisional Police Officer SDPO and Ingochan Amatang Sitna Thiba Mitunglen Tharamapu Amadi Akhanaba Mitunglen Oina Sarukyaki National Prestige Awardee and Cultural and Indigenous Folk Lyricist Indrajit na Fongdok Kibada Lamdamasida Hojik Oiriba Charang na Bamaraka Sida Sanaroi Singna Sanabana Aikoi ki Inat ni Kantuna Kanahon Aduna Manipur gi Mingchat Purakpa Simag Yam na Tagatli Sanaroi Shingi Tauna Aikoi na Kaufam Tokte Makoi bu Hena Maipak na Bamadi Hena Hot na Ning Bagi Itil Fahon na ba Aikoi na Tauna Happy Bamatautai Haiki Loinana Team coach amadi manager singna sukan na hotna bibagi damakta thagay pa fongdoki masita neta na tungda lakadaba tournament singda sukan na hotna duna team champion ay bangam na hotna si Haiki मतलब की मतुंगिदा असी जब मणिपुर सिदा केरला लाखदगी मणिपुर की गवर्नर और बिलिबा मलाना हान पीरिबा मतम निमित तरीनी पीरिबा मतम असी खजिक खरा तेमनरा है खाली ऐहाकी वखलदा मरम मधुना तरा मंगाली दबिदा कुंगी फाउ मत बिबिरगा ताथौ तसिन तौनरगा नकल अनिमक इन चिकबा पूरा परसे कसी मणिपुरी मियाम ना पामी मरम मधुना हाइबा वाफम असी अकोय मणिपुरी लेबर सिविल सोसाइटी से सीनियर सिटीजन इमागी मैरासी गवर्नर अमदी चीफ सेक्रेटरी उनबीरगा हाइबा सिगी वाकल सिन सी मकोय की मनाकोंदा मकोय की वाकल कुनिंग दे यहोन फगद्रा हाइदना नसी बिफम सिदा तंजा फुनिंग से थमजेबनी लोइसिलकपदा मरोबा पाउ अमुका हना पिसरी खुलाई सरेंडर तौगे खलबदी निमित 8 निकी मनुंग अदुम तौबु याई पीरिबा मतम असे हेक लोइखिबगा कोइथि थिदुना फागत पहौरगनी हाइना चीफ सेक्रेटरी पीके सिंहना फोंदोख्रे Imphal West ki Kwakaithal ngana pithongda Manipur Police Commando na athiba wahai haiba pau jail amaga loinana hand grenade ama yansilam lei Security Force in Jati Kibati Bakumba Gitabak improvise explosive device Nepal Fagat Pangam Crane. Manipur Police sa tongan bagari huran bashingi mathagda Jati Kiba drive ang bada gari huran bamiyoy aniyaw na atay gari kayama Fagat Pangam Crane. Pungjasi fawagin na sandok jaba ISCOM News matanga sida lojere makhataba pawgidamag ISCOM News po midin tado na lebiyo.